Manipuri Chief Minister Yumnam Khemchana Union Road Transport and Highways Minister Nitin Gadkari ga unaduna Imphal Jiriba Amadi Imphal Dimapur lambi gi matang da kupna khanakre haina Chief Minister Secretariat ki Cherola mana haide Cherola sina hai Union Minister Nitin Gadkari gi official residence da ngasi unakhiba aduda Chief Minister Yumnam Khemchana Imphal Jiriba Amadi Imphal Dimapur lambi da state lengak na paikhaliba thabak thorum sing gi matang da macha khaina paudum khi loinana elevated highway project asi athuba matamda sanction tawbina baso taksin khi Union Minister na su athuba matamda sanction tawnabagi thajaba pirakhi haire Imphal Jiribam lambi gi None district ta leiriba lamgi compensation pibagi matang ase revised survey tawraba matung da state cabinet na ayaba pikhre amade thabak suba haure aduga Imphal Dimapur lambi gi Kangpokpi district na special package piba haina state cabinet na ayaba pikhre Imphal Ukhrul Jasami lambi ase lamgi isu asina stakeholders singa phamin aduna athubada waru shinama purakna ba honari haina Chief Minister Yumnam Khemchana Union Road Transport and Highways Minister Nitin Gadkari da paudam ki haina cherola sina makha tare